ꯄꯥꯔꯠ 1ꯗ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀ ꯑꯩꯅ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯈ꯭ꯔꯦ. ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯄꯥꯔꯠ 2 ꯑꯣꯏꯗꯣꯏꯅꯤ. ꯉꯁꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗꯣꯏꯁꯤꯅ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛꯁꯦ, ꯍꯥꯏꯕꯗꯤ ꯏꯐꯦꯛ ꯑꯣꯐ ꯒ꯭ꯔꯤꯗ ꯏꯟ ꯇ꯭ꯔꯦꯗꯤꯡꯁꯦ. ꯑꯍꯨꯝꯁꯨꯕꯁꯤꯗ ꯍꯥꯏꯔꯤꯁꯦ ꯏꯐꯦꯛ ꯑꯣꯐ ꯒ꯭ꯔꯤꯗ ꯏꯟ ꯇ꯭ꯔꯦꯗꯤꯡ ꯍꯥꯏꯕꯅꯦꯕ. ꯍꯥꯏꯕꯗꯤ ꯅꯪꯅ ꯇ꯭ꯔꯦꯗ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯒ꯭ꯔꯤꯗꯤ ꯑꯣꯏꯔꯒ ꯇ꯭ꯔꯦꯗ ꯇꯧ ꯇꯥꯔꯕ, ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯔꯤ ꯀꯔꯤ ꯏꯐꯦꯛ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕꯅꯦ. ꯌꯥꯝꯅ ꯁꯝꯕ ꯑꯟꯁꯥꯔꯗ ꯌꯥꯝ ꯊꯤꯅ ꯒ꯭ꯔꯤꯗꯤ ꯑꯣꯏꯅ ꯇ꯭ꯔꯦꯗ ꯇꯧ ꯇꯥꯔꯒꯗꯤ ꯅꯪꯅ ꯇ꯭ꯔꯦꯗ ꯇꯧꯕꯗ ꯍꯥꯞꯄꯤꯕ ꯄꯩꯁꯥꯗꯣ ꯁꯨꯡꯀꯨꯏ ꯀꯨꯏꯔꯔꯣꯏ, ꯈꯔ ꯂꯩꯔꯒ ꯁꯨꯝ ꯂꯣꯏꯈ꯭ꯔꯅꯦꯕ. ꯁꯤ ꯌꯥꯝ ꯇꯦꯟꯕ ꯑꯟꯁꯥꯔꯅꯤ, ꯑꯗꯣ ꯈꯤꯇꯪ ꯑꯦꯂꯥꯕꯣꯔꯦꯠ ꯇꯧꯔꯒ ꯑꯃꯨꯛ ꯇꯧꯔꯛꯀꯦꯀꯣ. ꯑꯩ ꯋꯥꯔꯤ ꯑꯃꯒꯤ ꯂꯤꯒꯦ. ꯁꯥꯏꯀꯣꯂꯣꯖꯤꯒꯤ ꯃꯇꯥꯡꯗꯗꯤ ꯈꯔ ꯊꯦꯝꯃ ꯇꯥꯛꯇ ꯌꯥꯗꯕꯩꯅꯦꯕ ꯑꯩꯅ ꯋꯥꯔꯤꯒ ꯂꯤꯔ ꯇꯧꯔꯤꯁꯦ. ꯒ꯭ꯔꯤꯗꯤ ꯑꯣꯏꯔꯒ ꯇ꯭ꯔꯦꯗ ꯇꯧꯔꯒꯗꯤ ꯌꯥꯔꯣꯏ, ꯒ꯭ꯔꯤꯗꯤ ꯑꯣꯏꯒꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯈꯛ ꯍꯥꯏꯔꯒ ꯇꯣꯛꯄꯗꯣ ꯀꯩꯁꯨ ꯑꯣꯏꯔꯣꯏꯕ. ꯑꯗꯨꯗꯨꯅꯅꯦ ꯑꯩꯅ ꯁꯤ ꯃꯇꯥꯡ ꯇꯥꯛꯄ ꯃꯇꯝꯗ ꯋꯥꯔꯤꯗ ꯈꯔ ꯆꯠꯂꯤꯁꯦ. ꯋꯥꯔꯤꯁꯤ ꯂꯤꯔꯛꯑꯒꯦꯀꯣ. ꯑꯩꯒꯤ ꯐꯥꯝ ꯑꯃ ꯂꯩꯔꯦꯅ ꯂꯧꯔꯁꯦꯕꯀꯣ, ꯕ꯭ꯔꯣꯏꯂꯔꯒꯤ ꯐꯥꯝ. ꯋꯥꯔꯤꯅꯤꯀꯣ, ꯑꯁꯦꯡꯕꯩ ꯀꯩꯁꯨ ꯂꯩꯇꯦ. ꯍꯥꯏꯔꯤꯕ ꯐꯥꯝꯁꯦ ꯕ꯭ꯔꯣꯏꯂꯔ 500ꯃꯨꯛ ꯂꯣꯏꯕꯗ ꯆꯟꯒꯗꯧꯕ ꯐꯥꯝꯅꯦꯕ. ꯑꯗꯨꯕꯨ ꯑꯩꯁꯤ ꯌꯥꯝ ꯊꯤꯅ ꯒ꯭ꯔꯤꯗꯤ ꯑꯣꯏꯔꯕ ꯍꯥꯏꯇꯥꯔꯦ. ꯒ꯭ꯔꯤꯗꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯑꯩꯁꯦ ꯄꯩꯁꯥ ꯌꯥꯝ ꯄꯥꯝꯕ, ꯍꯥꯏꯗꯤ ꯕ꯭ꯔꯣꯏꯂꯔꯒꯁꯦ ꯁꯠ ꯁꯠ ꯂꯣꯏꯔꯒ ꯄꯩꯁꯥꯒ ꯌꯥꯝ ꯊꯨꯅ ꯐꯪꯅꯤꯡꯕ ꯍꯥꯏꯇꯥꯔꯦ. ꯑꯗ ꯁꯨꯝ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯕ꯭ꯔꯣꯏꯂꯔ 500 ꯂꯣꯏ ꯇꯥꯔꯒꯗꯤ ₹1,00,000 ꯃꯌꯥ ꯁꯨꯝ ꯂꯦꯝꯃꯦ ꯀꯥꯏꯅ ꯁꯨꯝ ꯂꯧꯅꯔꯁꯦꯕ. ꯑꯗꯨꯕꯨ ꯑꯩ ꯐꯥꯝꯁꯤꯗꯀꯣ, ꯁꯤꯒꯤ 500 ꯈꯛ ꯆꯟꯕ ꯐꯥꯝꯁꯤꯅꯅꯦ, ꯑꯃꯨꯛꯈꯛ ꯂꯣꯏꯕ ꯃꯇꯝꯗ ₹3-4 ꯑꯩ ꯄꯥꯝꯃꯦꯕ. ꯍꯥꯏꯕꯗꯤ ꯌꯥꯝ ꯊꯤꯅ ꯒ꯭ꯔꯤꯗꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯦ, ꯀꯃꯥꯏꯅ ꯇꯧꯏ ꯀꯥꯟꯁꯤꯗ ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯩꯁꯥꯗꯣ ꯑꯗꯨ ꯐꯪꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯩ ꯀꯔꯤ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯟꯅꯦꯁꯦꯁꯔꯤ ꯔꯤꯛꯁ ꯃꯌꯥꯝ ꯂꯧꯔꯛꯀꯅꯦꯕ, ꯑꯩꯅ ꯌꯥꯝ ꯊꯤꯅ ꯒ꯭ꯔꯤꯗꯤ ꯑꯣꯏꯈꯤ ꯇꯥꯔꯒꯗꯤ. ꯍꯥꯏꯕꯗꯤ ꯕꯣꯏꯂꯔ 500 ꯈꯛ ꯆꯟꯕ ꯐꯥꯝꯗꯨꯗ ꯑꯩ 1,000 ꯅꯠꯇ꯭ꯔꯒ 1,500 ꯂꯣꯏꯅꯕ ꯍꯣꯠꯅꯔꯛꯀꯅꯦꯕ. ꯍꯥꯏꯕꯗꯤ ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯩꯁꯥꯗꯣ ꯐꯪꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ 500ꯅꯗꯤ ꯀꯩꯁꯨ ꯐꯪꯉꯔꯣꯏꯗꯕꯅꯤꯅꯀꯣ, ꯍꯦꯟꯅ ꯑꯩ ꯂꯣꯏꯅꯕ ꯍꯣꯠꯅꯔꯛꯀꯅꯦꯕ. ꯀꯦꯄꯥꯁꯤꯇꯤꯗꯨꯒꯤ ꯋꯥꯡꯕꯗ ꯍꯥꯏꯇꯥꯔꯦ. ꯃꯁꯤ ꯀꯩꯅꯣ ꯍꯥꯏꯕꯀꯥꯟꯗ ꯑꯟꯅꯦꯁꯦꯁꯔꯤ ꯔꯤꯛꯁꯅꯦꯕ. ꯑꯗꯨꯕꯨ 500 ꯆꯟꯕ ꯃꯐꯝꯗꯨꯗ 1,500 ꯆꯟ ꯇꯥꯔꯗꯤ ꯕꯣꯏꯂꯔ ꯂꯣꯏ ꯁꯤ ꯇꯥꯕꯅꯤ ꯁꯤꯜꯂꯒ, ꯅꯠꯇ꯭ꯔꯥ? ꯐꯥꯝꯗꯣ ꯀꯩꯁꯨ ꯀꯨꯏꯅ ꯆꯠꯂꯣꯏꯕ. ꯁꯤꯅꯤꯗ ꯁꯤꯒꯤ ꯋꯥꯔꯤ ꯃꯇꯦꯛꯁꯤꯗ ꯅꯣꯏꯅ ꯂꯧꯁꯤꯟꯕ ꯌꯥꯕ ꯄꯣꯏꯟ ꯍꯥꯏꯇꯥꯔꯒꯗꯤ, ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯒ꯭ꯔꯤꯗꯤ ꯑꯣꯏꯔꯕ, ꯄꯩꯁꯥꯁꯤꯗ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯆꯣꯞꯄꯕ, ꯍꯦꯟꯅ ꯃꯥꯒꯤ ꯂꯤꯃꯤꯠꯇꯨꯗꯒꯤ ꯍꯦꯟꯅ ꯄꯥꯝ ꯇꯥꯔꯒꯗꯤ ꯀꯩꯗꯧꯔꯛꯀꯅꯤ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯟꯅꯦꯁꯦꯁꯔꯤ ꯔꯤꯛꯁ ꯃꯌꯥꯝ ꯂꯧꯔꯛꯀꯅꯦꯕ. ꯀꯣ ꯒ꯭ꯌꯥꯟ ꯇꯥꯅꯤꯀꯣ? ꯒ꯭ꯔꯤꯗꯤ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯃꯅꯤꯡꯗ ꯔꯤꯛꯁꯁꯦ ꯏꯟꯅꯔꯛꯀꯅꯦꯕ. ꯇ꯭ꯔꯦꯗꯤꯡꯗ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯀꯦ. ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯇ꯭ꯔꯦꯗ ꯇꯧꯕ ꯃꯇꯝꯗ ꯌꯥꯝ ꯊꯤꯅ ꯒ꯭ꯔꯤꯗꯤ ꯑꯣꯏꯔꯒ ꯇ꯭ꯔꯦꯗ ꯇꯧꯔꯕ, ꯍꯥꯏꯕꯗꯤ ꯄꯩꯁꯥꯗ ꯌꯥꯝ ꯆꯣꯞꯄꯒ ꯍꯥꯏꯇꯥꯔꯦ, ꯌꯥꯎꯔꯤ ꯄꯩꯁꯥꯗꯨ ꯌꯦꯡꯗꯅ ꯄꯩꯁꯥꯗꯤ ꯃꯌꯥꯝ ꯄꯪꯇꯥꯟ ꯇꯥꯅꯤꯡꯕ. ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅꯅꯦ, ꯅꯪꯅ ꯄꯥꯝꯃꯤꯕ ꯄꯩꯁꯥꯗꯣ ꯑꯗꯨ ꯐꯪꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗꯅꯦ ꯑꯟꯅꯦꯁꯦꯁꯔꯤ ꯔꯤꯛꯁ ꯃꯌꯥꯝ ꯂꯧꯔꯛꯀꯅꯦꯕ. ꯍꯥꯏꯕꯗꯤ ꯇ꯭ꯔꯦꯗꯤꯡꯗꯗꯤ ꯅꯪꯅ ꯄꯩꯁꯥ ꯃꯌꯥꯝ ꯆꯥꯎꯅ ꯄꯥꯝꯃꯦꯅ ꯈꯜꯂꯣꯕ. ꯅꯪꯅ ꯄꯥꯝꯃꯤꯕ ꯄꯩꯁꯥꯗꯣ ꯐꯪꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯔꯤꯛꯁ ꯂꯧꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯐꯪꯉꯣꯏꯗꯅ. ꯑꯗꯨꯗꯨꯅ ꯅꯪ ꯔꯤꯛꯁꯁꯦ ꯂꯧꯔꯒ ꯇ꯭ꯔꯦꯗ ꯇꯧꯔꯛꯀꯅꯦꯕꯀꯣ, ꯔꯤꯛꯁ ꯃꯌꯥꯝ ꯂꯧꯔꯒ. ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯒꯗꯧꯕꯗꯤ, ꯅꯪꯅ ꯇ꯭ꯔꯦꯗ ꯇꯧꯕ ꯃꯇꯝꯗ ꯔꯤꯛꯁꯁꯦ ꯇꯛꯈꯠꯇꯅ ꯂꯧꯔ ꯇ꯭ꯔꯦꯗ ꯇꯧ ꯇꯥꯔꯒꯗꯤ ꯅꯪꯅ ꯁꯥꯟꯅꯔꯤꯕ ꯄ꯭ꯂꯦꯗꯣ, ꯅꯪꯅ ꯁꯥꯟꯅꯔꯤꯕ ꯒꯦꯝ ꯍꯥꯏꯒꯦꯔꯥ ꯇ꯭ꯔꯦꯗ ꯍꯥꯏꯒꯦꯔꯥ, ꯃꯗꯣ ꯔꯁꯤꯌꯥꯟ ꯔꯣꯂꯦꯠ ꯒꯦꯝꯗꯨꯒ ꯆꯞ ꯃꯥꯟꯅꯩꯑꯕ. ꯑꯩꯅ ꯃꯃꯥꯡꯗ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯈ꯭ꯔꯕꯅꯤꯀꯣ, ꯃꯃꯥꯡ ꯚꯤꯗꯤꯑꯣꯁꯤꯗ ꯆꯠꯂꯒ ꯌꯦꯡꯕꯤꯌꯣ, ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯕꯅꯤ. ꯔꯁꯤꯌꯥꯟ ꯔꯣꯂꯦꯠꯀꯤ ꯒꯦꯝꯗꯨꯒ ꯆꯞ ꯃꯥꯟꯅꯩ. ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯇ꯭ꯔꯦꯗ ꯈꯨꯇꯧꯗꯣ ꯉꯁꯤ ꯍꯤꯡꯉꯝꯕ ꯌꯥꯏ, ꯍꯌꯦꯡ ꯍꯤꯡꯉꯝꯕ ꯌꯥꯏ, ꯂꯝꯕꯔꯒꯤꯅꯤ ꯊꯧꯔꯝꯕ ꯌꯥꯏ, ꯑꯃ ꯇꯧꯔꯝꯕ ꯌꯥꯏ, ꯌꯨꯝ ꯃꯌꯥꯝ ꯂꯩꯔꯝꯕ ꯌꯥꯏꯀꯣ. ꯇꯧꯕꯇꯕꯨ ꯅꯣꯡꯃ ꯅꯠꯇ ꯅꯣꯡꯃꯗꯤ ꯇꯨꯝꯅꯕ ꯃꯥꯡꯒꯗꯧꯕ ꯇ꯭ꯔꯦꯗꯤꯡ ꯁ꯭ꯇꯥꯏꯜꯅꯦꯕ. ꯀꯔꯝ ꯀꯥꯟꯗ ꯃꯥꯡꯒꯗꯣꯏꯅꯣꯗꯤ ꯈꯪꯗꯦꯀꯣ. ꯑꯗꯣ ꯀꯥꯟꯗꯦꯕ, ꯅꯣꯡꯃ ꯅꯠꯇ ꯅꯣꯡꯃꯗꯤ ꯑꯩ ꯑꯦꯀꯥꯎꯟ ꯇꯨꯝꯅꯕ ꯃꯥꯡꯅꯕ ꯇ꯭ꯔꯦꯗꯤꯡ ꯈꯨꯇꯧꯗꯨꯗꯤ ꯌꯥꯗꯦꯀꯣ. ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯔꯤꯛꯁ ꯃꯦꯅꯦꯖꯃꯦꯟꯒꯤ ꯄꯥꯔꯠꯇꯅꯦ, ꯗ ꯗꯦꯟꯖꯔ ꯑꯦꯟड ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯣꯐ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯍꯥꯏꯕ꯭ꯔꯥ, ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯂꯩꯕꯅꯦ, ꯃꯗꯨꯗ ꯆꯪꯉꯒ ꯐꯖꯅ ꯌꯦꯡꯕꯤꯔꯣ. ꯃꯊꯪꯒꯤ ꯁꯥꯏꯠ ꯏꯐꯦꯛꯁꯤꯅ ꯑꯃꯨꯛ ꯌꯥꯝ ꯊꯤꯅ ꯒ꯭ꯔꯤꯗꯤ ꯑꯣꯏꯅ ꯇ꯭ꯔꯦꯗ ꯇꯧ ꯇꯥꯔꯒꯗꯤ ꯑꯣꯚꯔ ꯇ꯭ꯔꯦꯗꯤꯡ ꯇꯧꯔꯛꯀꯅꯦꯕ. ꯍꯥꯏꯕꯗꯤ ꯄꯩꯁా ꯃꯌꯥꯝ ꯄꯥꯝꯃꯛꯄꯗꯣ, ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗꯅꯦ ꯇ꯭ꯔꯦꯗ ꯃꯌꯥꯝ ꯇꯧꯔꯗꯤ ꯄꯩꯁꯥ ꯃꯌꯥꯝ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯍꯦꯛ ꯈꯟꯅꯩ. ꯃꯁꯤ ꯆꯨꯝꯃꯦ. ꯀꯥꯏꯗ ꯆꯨꯝꯃꯦ ꯍꯥꯏ ꯀꯥꯟꯗ ꯀꯥꯜꯀꯨꯂꯦꯇꯔꯗ ꯆꯨꯝꯃꯦ. ꯀꯥꯜꯀꯨꯂꯦꯇꯔꯗ ꯇ꯭ꯔꯦꯗ 5 ꯇꯧꯗꯧꯗꯣ 10 ꯇꯧꯔꯦꯅ ꯈꯜꯂꯣꯅꯦ ꯀꯥꯏꯅ ꯇꯧꯁꯤꯜꯂꯛꯑꯣꯕ, ꯅꯪꯒꯤ ꯋꯤꯟ ꯔꯦꯠ ꯑꯁꯨꯛ ꯂꯩꯔꯦꯅ ꯈꯜꯂꯣꯅꯦꯅ. ꯑꯗ ꯄꯩꯁꯥ ꯃꯌꯥꯝ ꯆꯣꯡꯊꯣꯔꯛꯀꯅꯦꯕ. ꯑꯗꯨꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯆꯣꯡꯊꯣꯔꯛꯄꯗꯣ, ꯑꯗꯨꯗ ꯁꯤꯗꯤ ꯄꯩꯁꯥ ꯂꯥꯏꯅ ꯇꯥꯟꯕ ꯌꯥꯔꯦꯅ ꯀꯥꯏꯅ ꯈꯜꯂꯒ ꯒ꯭ꯔꯤꯗꯤ ꯑꯣꯏꯔꯒ ꯅꯪꯅ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯇꯧꯔꯛꯀꯗꯣꯏꯅꯦꯕꯀꯣ. ꯑꯗꯨꯕꯨ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯇꯧꯔꯒꯗꯤ ꯅꯪ ꯀꯥꯜꯀꯨꯂꯦꯇꯔꯗꯨꯒ ꯄꯨꯔꯥ ꯎꯟꯅꯔꯛꯑꯅꯦꯕ. ꯁꯤꯅꯦꯕ ꯕꯦꯔꯥꯁꯦ. ꯃꯔꯝꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯗ ꯇꯧꯔꯛꯄ ꯃꯇꯝꯗꯀꯣ. ꯑꯗꯣ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯗ ꯇꯧꯅꯔꯤꯁꯦ, ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯡ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯂꯣꯏ ꯂꯩꯖꯩꯅꯤ, ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯔꯤꯅꯦꯕ.
ꯇ꯭ꯔꯦꯗꯤꯡ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯇꯥꯔꯛꯄꯁꯦ ꯃꯇꯝ ꯆꯪꯉꯦꯕ ꯍꯦꯛꯇ ꯐꯛꯐꯛ ꯍꯦꯛꯇ ꯇꯥꯔꯛꯄ ꯅꯠꯇꯦꯕꯀꯣ ꯃꯥꯒꯤ ꯂꯩꯔꯤꯕ ꯁ꯭ꯇ꯭ꯔꯛꯆꯔꯗꯣ ꯇꯥꯔꯛꯑꯒ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯥꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯕꯥꯏ ꯇꯧꯒꯗ꯭ꯔꯥ ꯁꯦꯜ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯗꯣ ꯃꯇꯝꯗꯨ ꯇꯧꯔꯤꯅꯦꯕ ꯇꯥꯔꯛꯇ꯭ꯔꯒ ꯇ꯭ꯔꯦꯗ ꯇꯧꯗꯕꯁꯨ ꯌꯥꯎꯏꯀꯣ ꯇꯥꯗ꯭ꯔꯕꯅꯤꯅ ꯑꯗꯨꯕꯨ ꯅꯪꯅ ꯇ꯭ꯔꯦꯗ ꯅꯣꯡꯃꯗ ꯃꯌꯥꯝ ꯇꯧꯕꯩ ꯋꯥꯈꯜꯗꯨꯗ ꯁꯨꯝ ꯂꯩꯈꯤ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯇ꯭ꯔꯦꯗꯤꯡ ꯁꯤꯁꯇꯦꯝ ꯑꯣꯔ ꯇ꯭ꯔꯦꯗꯤꯡ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯂꯩ ꯇꯥꯔꯒꯁꯨ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯗꯨ ꯉꯥꯏ ꯉꯝꯃꯔꯣꯏꯕ ꯍꯥꯏꯗꯤ ꯑꯗꯨ ꯉꯥꯏ ꯂꯩꯇꯥꯔꯗꯤ ꯅꯪ ꯅꯣꯡꯃꯗ ꯇ꯭ꯔꯦꯗ ꯃꯌꯥꯝ ꯇꯧꯕ ꯐꯪꯉꯔꯣꯏꯗꯅ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯁꯇꯦꯝ ꯂꯩꯇꯕ ꯇ꯭ꯔꯦꯗꯤꯡ ꯈꯨꯇꯧ ꯍꯥꯏꯕꯗꯣ ꯇꯧꯔꯛꯑꯅꯦꯕ ꯅꯪꯒꯤ ꯋꯥꯈꯟꯗ ꯍꯦꯛ ꯂꯥꯛꯄꯗꯣ ꯕꯥꯏ ꯇꯧꯅꯤꯡꯉꯦ ꯍꯦꯛꯇ ꯕꯥꯏ ꯇꯧꯈꯤꯕ ꯑꯗꯒꯤ ꯊꯥꯏꯅ ꯇꯝꯈꯤꯕ ꯇ꯭ꯔꯦꯗꯤꯡ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯃꯌꯥꯝ ꯇꯧꯔꯝꯒꯅꯤꯅ ꯑꯗꯨꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯗꯣ ꯃꯤꯛꯁ ꯑꯞ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯃꯨꯚꯤꯡ ꯑꯦꯚꯔꯦꯖ ꯊꯦꯡꯉꯦ ꯁꯤ ꯑꯣꯏꯇꯥꯔꯗꯤ ꯁꯤꯗ ꯕꯥꯏ ꯇꯧꯕꯅ ꯐꯔꯦ 200 ꯃꯨꯚꯤꯡ ꯑꯦꯚꯔꯦꯖ ꯃꯄꯥ ꯌꯧꯔꯦꯕꯨ ꯍꯥꯏꯕꯅꯦ ꯑꯗꯒꯤ ꯕꯣꯂꯤꯟꯖꯔꯒꯤ ꯁꯤ ꯌꯧꯔꯦꯕꯨ ꯍꯥꯏꯕꯅꯦ ꯋꯥꯈꯟꯗꯅꯦ ꯃꯅꯨꯡꯗ ꯃꯌꯥꯝ ꯊꯣꯔꯛꯑꯅꯦꯕ ꯕꯥꯏ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯄꯥꯡꯊꯣꯛꯇ ꯊꯣꯔꯛꯑꯅꯦꯕ ꯑꯗꯨꯅ ꯃꯅꯨꯡꯗꯒꯤ ꯉꯥꯏꯍꯥꯛ ꯂꯥꯛꯄ ꯏꯃꯣꯁꯟꯗꯨꯅ ꯄꯨꯔꯒ ꯅꯪꯁꯦ ꯇ꯭ꯔꯦꯗ ꯁꯨꯝ ꯄꯪꯇꯧꯗ ꯇꯧꯔꯛꯑꯅꯦꯕ ꯃꯁꯤ ꯑꯐꯕ ꯅꯠꯇꯦꯕ ꯑꯗꯨꯗꯤ ꯅꯪꯒꯤ ꯁꯤꯁꯇꯦꯝ ꯂꯩꯇꯅ ꯇ꯭ꯔꯦꯗ ꯇꯧꯕꯩꯗꯨ ꯀꯩꯁꯨ ꯑꯣꯏꯔꯣꯏꯕ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯤ ꯌꯥꯝ ꯊꯤꯅ ꯕꯦꯔꯥꯅꯤ ꯑꯗꯣ ꯁꯤꯒꯤ ꯇ꯭ꯔꯦꯗꯤꯡ ꯈꯨꯇꯧꯁꯦ ꯌꯥꯝ ꯊꯤꯅ ꯑꯁꯤꯁꯦ ꯍꯦꯕꯤꯠꯇ ꯕꯦꯗ ꯍꯦꯕꯤꯠꯇ ꯌꯥꯝ ꯆꯪꯕ ꯈꯨꯇꯧ ꯑꯃꯅꯦ ꯑꯩꯁꯨ ꯌꯥꯝ ꯇꯧꯔꯝꯃꯦꯕꯀꯣ ꯁꯨꯝ ꯉꯁꯤꯁꯨ ꯑꯣꯚꯔ ꯇ꯭ꯔꯦꯗꯤꯡ ꯈꯔ ꯁꯨꯝ ꯇꯧꯕ ꯍꯌꯦꯡꯁꯨ ꯇꯧꯕ ꯍꯪꯆꯤꯠꯁꯨ ꯇꯧꯕ ꯃꯁꯤꯁꯦ ꯍꯦꯕꯤꯠꯇ ꯌꯥꯝ ꯊꯨꯅ ꯆꯪꯉꯦꯕ ꯍꯦꯕꯤꯠꯇ ꯆꯪꯈꯤꯕꯗꯒꯤ ꯁꯦꯝꯗꯣꯛꯄꯗ ꯌꯥꯝ ꯋꯥꯏꯑꯦꯕ ꯍꯥꯏꯕꯗꯤ ꯅꯣꯡꯃꯗ ꯇ꯭ꯔꯦꯗ 10 ꯀꯨꯟ ꯇꯧꯕ ꯃꯤꯒ ꯂꯩꯀꯣ ꯑꯩ ꯇꯧꯔꯝꯃꯤꯅꯤ ꯑꯗꯨꯒ ꯀꯣꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩ ꯑꯣꯏꯔꯔꯣꯏꯁꯦ ꯈꯪꯉꯦꯕꯀꯣ ꯈꯪꯉꯛꯑ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯦꯝꯗꯣꯛꯀꯦ ꯇꯧꯕ ꯀꯥꯟꯗ ꯌꯥꯝ ꯊꯤꯅ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩ ꯅꯣꯡꯃꯗ ꯉꯁꯤꯗꯒꯤ ꯇ꯭ꯔꯦꯗ 2ꯈꯛ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯏꯁꯥꯁꯦ ꯂꯩ ꯉꯝꯗꯕ ꯑꯩꯈꯣꯏꯒꯤ ꯌꯨ ꯊꯛꯄꯒꯤ ꯑꯦꯗꯤꯛꯀꯤ ꯇꯥꯏꯞꯇꯀꯣ ꯁ꯭ꯀ꯭ꯔꯤꯟ ꯃꯃꯥꯡꯁꯤꯗ ꯐꯝꯕ ꯃꯇꯝꯗ ꯇ꯭ꯔꯦꯗ 2ꯈꯛ ꯇꯧꯒꯦ ꯁꯤ ꯉꯝꯃꯛꯇꯦꯕ ꯁꯤꯁꯨ ꯕꯦꯔꯥꯅꯤꯀꯣ ꯄꯨꯡ 4ꯒ ꯃꯤꯅꯤꯠ 35 ꯍꯦꯛ ꯇꯥꯕ ꯇ꯭ꯔꯦꯗ ꯇꯧꯅꯕ ꯍꯣꯠꯅꯕ ꯁꯤꯁꯤꯅ ꯑꯣꯚꯔ ꯇ꯭ꯔꯦꯗꯤꯡ ꯇꯧꯕꯒꯤ ꯏꯐꯦꯛ ꯍꯥꯏꯁꯦ ꯁꯤ ꯀꯔꯤꯗꯒꯤ ꯂꯥꯛꯍꯟꯒꯦ ꯍꯥꯏ ꯀꯥꯟꯗ ꯒ꯭ꯔꯤꯗꯤ ꯑꯣꯏꯔꯛꯄꯩꯗꯒꯤꯁꯨ ꯂꯥꯛꯍꯜꯂꯦ ꯃꯊꯪꯒꯤ ꯄꯩꯁꯥꯗ ꯆꯣꯞꯄꯒꯤ ꯁꯥꯏꯠ ꯏꯐꯦꯛꯁꯦ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯗ ꯇꯧꯕ ꯃꯇꯝꯗ ꯁꯤꯁꯇꯦꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇ꯭ꯔꯦꯗ ꯇꯧꯔꯤꯅꯤ ꯁꯤꯁꯇꯦꯝꯗꯨꯗ ꯇꯥꯔꯒꯦꯠ ꯁꯤ ꯃꯄꯥꯁꯤꯗ ꯑꯩꯈꯣꯏ ꯇꯣꯛꯀꯗꯧꯅꯤ ꯀꯥꯏꯅ ꯃꯥꯒꯤ ꯇꯥꯔꯒꯦꯠ ꯂꯣꯏ ꯂꯩꯖꯩꯅꯦꯕ ꯐꯤꯛꯁ ꯇꯥꯔꯒꯦꯠ ꯂꯩꯕ ꯂꯩ ꯁꯤꯗ ꯑꯩ ꯇꯦꯛ ꯄ꯭ꯔꯣꯐꯤꯠ ꯖꯁ ꯊꯝꯕꯅꯤ ꯀꯥꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯈꯔ ꯑꯃꯗꯤ ꯇꯪꯈꯥꯏ ꯂꯧꯊꯣꯛꯑꯒ ꯇꯪꯈꯥꯏ ꯑꯃ ꯁ꯭ꯇꯣꯞ ꯂꯣꯁ ꯇ꯭ꯔꯦꯜ ꯇꯧꯕ ꯀꯥꯏꯅ ꯂꯩꯔꯤꯕꯀꯣ ꯃꯥꯏ ꯁꯤꯁꯇꯦꯝꯁꯤ ꯂꯣꯏ ꯌꯥꯏ ꯇꯧꯕꯇꯕꯨ ꯁꯤꯝꯄꯜ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯁꯤꯁꯇꯦꯝꯁꯦ ꯐꯤꯛꯁ ꯇꯦꯛ ꯄ꯭ꯔꯣꯐꯤꯠ ꯊꯝꯕ ꯁꯤꯁꯇꯦꯝꯅꯦꯅ ꯂꯧꯔꯁꯦꯕꯀꯣ ꯑꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯇ꯭ꯔꯦꯗ ꯇꯧꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯏꯂꯨꯖꯟ ꯈꯔ ꯁꯨꯝ ꯊꯣꯛꯄ ꯂꯩ ꯍꯥꯏꯕꯗꯤ ꯃꯥꯔꯀꯦꯠꯀꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯤ ꯌꯦꯡꯕ ꯃꯇꯝꯗꯅꯦ ꯃꯁꯤꯗꯤ ꯐꯖꯅ ꯑꯞꯁꯦ ꯐꯖꯅ ꯖꯔ ꯖꯔ ꯀꯥꯈ꯭ꯔꯅꯤ ꯀꯥꯏꯅꯀꯣ ꯎꯔꯛꯄ ꯍꯥꯏꯇꯥꯔꯦ ꯚꯥꯞꯅ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯗꯤ ꯃꯌꯥꯝ ꯀꯥꯈꯤꯗꯧꯕꯁꯤꯗ ꯑꯩꯒꯤ ꯇꯥꯔꯒꯦꯠꯁꯤꯗꯤ ꯅꯦꯝꯃꯟꯈꯔꯦ ꯀꯣ ꯇꯥꯔꯒꯦꯠꯁꯦ ꯈꯔ ꯋꯥꯡꯍꯟꯒꯦꯅ ꯑꯩꯒꯤ ꯇꯥꯔꯒꯦꯠꯁꯦ ꯑꯃꯨꯛ ꯁꯤꯗꯣꯛ ꯁꯤꯖꯤꯟ ꯇꯧꯍꯜꯂꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯃꯁꯤ ꯀꯔꯤꯗꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯒ꯭ꯔꯤꯗꯤ ꯑꯣꯏꯔꯛꯏꯅꯦꯕ ꯍꯥꯏꯕꯗꯤ ꯄꯩꯁꯥꯗꯣ ꯈꯔ ꯍꯦꯟꯅ ꯄꯥꯝꯕꯗꯩ ꯍꯥꯏꯇꯥꯔꯦ ꯋꯥꯈꯟꯗꯨꯗ ꯏꯂꯨꯖꯟꯗ ꯇꯥꯅ ꯀꯥꯈ꯭ꯔꯅꯦꯅ ꯂꯥꯛꯄ ꯑꯗꯣ ꯇꯥꯅ ꯀꯥꯈꯤꯗꯧ ꯂꯩꯔꯕꯁꯤꯕꯨ ꯇꯥꯔꯒꯦꯠꯁꯦ ꯈꯔꯒ ꯏꯟꯈꯠꯀꯦꯅ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯒ꯭ꯔꯤꯗꯤ ꯑꯣꯏꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯄꯩꯁꯥ ꯃꯌꯥꯝ ꯄꯥꯝꯕꯗꯒꯤ ꯑꯩꯒꯤ ꯇꯥꯔꯒꯦꯠꯁꯦ ꯁꯤꯗꯣꯛ ꯁꯤꯖꯤꯟ ꯇꯧꯕꯗꯒꯤ ꯑꯩꯒꯤ ꯇ꯭ꯔꯦꯗꯤꯡ ꯁꯤꯁꯇꯦꯝꯗꯣ ꯄꯨꯡꯆꯥꯏ ꯆꯥꯏꯍꯜꯂꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯇ꯭ꯔꯦꯗꯤꯡ ꯁꯤꯁꯇꯦꯝꯗꯅꯦꯕ ꯄꯩꯁꯥ ꯇꯥꯟꯒꯗꯣꯏꯁꯦ ꯑꯗꯣ ꯐꯖꯈ꯭ꯔꯕ ꯑꯩꯈꯣꯏꯅ ꯐꯖꯅ ꯕꯦꯛ ꯇꯦꯁ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯅ ꯁꯦꯝꯃꯤꯕ ꯇ꯭ꯔꯦꯗꯤꯡ ꯁꯤꯁꯇꯦꯝꯗꯣ ꯄꯨꯡꯆꯥꯏ ꯆꯥꯏꯍꯟꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯇ꯭ꯔꯦꯗꯤꯡ ꯁꯤꯁꯇꯦꯝꯗꯨꯅ ꯄꯩꯁꯥ ꯇꯥꯜꯍꯟꯒꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯗꯣ ꯊꯨꯒꯥꯏꯕ ꯆꯞ ꯃꯥꯟꯅꯩꯕꯀꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯇꯥꯟꯒꯗꯧꯔꯤꯕ ꯈꯨꯠꯂꯥꯏꯗꯣ ꯊꯨꯒꯥꯏ ꯇꯥꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯅ ꯁꯨꯃꯥꯏꯅ ꯒ꯭ꯔꯤꯗꯤ ꯑꯣꯏꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯩꯗꯧꯕ ꯇ꯭ꯔꯦꯗꯤꯡ ꯁꯤꯁꯇꯦꯝꯁꯤꯁꯨ ꯄꯨꯡꯆꯥꯏ ꯆꯥꯏꯍꯜꯂꯦ ꯑꯔꯣꯏꯕ ꯁꯥꯏꯠ ꯏꯐꯦꯛꯁꯤꯗꯤ ꯒ꯭ꯔꯤꯗꯀꯤ ꯃꯇꯨꯡꯗ ꯐꯤꯌꯔ ꯍꯥꯏꯕꯁꯤ ꯏꯟꯅꯔꯛꯀꯅꯦꯕ ꯍꯥꯏꯗꯤ ꯍꯥꯟꯅ ꯄꯩꯁꯥꯗ ꯌꯥꯝ ꯆꯣꯞꯄꯒ ꯔꯤꯁꯛꯀ ꯃꯌꯥꯝ ꯂꯧꯔꯒ ꯌꯥꯝ ꯑꯐꯥꯎ ꯁꯥꯔ ꯃꯨꯛꯇꯅ ꯇ꯭ꯔꯦꯗ ꯇꯧꯔꯝꯕꯗꯣ ꯀꯔꯣꯔꯄꯇꯤ ꯑꯣꯏꯔꯗꯧꯅꯦ ꯈꯣꯠꯂꯗꯧꯅꯦ ꯇꯧꯔꯝꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯩꯗꯧꯔꯀꯥꯟꯗ ꯑꯀꯤꯕꯁꯤꯅ ꯑꯃꯨꯛ ꯊꯨꯝꯍꯠꯈ꯭ꯔꯅꯦꯕ ꯑꯀꯤꯕꯗ ꯅꯠꯇꯦꯀꯣ ꯑꯉꯛꯄ ꯑꯃꯁꯨ ꯌꯥꯎꯔꯛꯀꯅꯤꯀꯣ ꯁꯤ ꯀꯃꯥꯏꯅ ꯂꯥꯛꯄꯅꯣꯗ ꯌꯦꯡꯁꯤ ꯑꯩꯈꯣꯏꯅ ꯒ꯭ꯔꯤꯗꯤ ꯑꯣꯏꯕꯗꯒꯤ ꯇ꯭ꯔꯦꯗ ꯇꯧꯕ ꯃꯇꯝꯗ ꯔꯤꯛꯁ ꯃꯌꯥꯝ ꯂꯧꯔꯒ ꯇ꯭ꯔꯦꯗ ꯇꯧꯕ ꯑꯣꯚꯔ ꯇ꯭ꯔꯦꯗꯤꯡ ꯇꯧꯕ ꯑꯩꯒꯤ ꯁꯤꯁꯇꯦꯝ ꯊꯨꯒꯥꯏꯕ ꯁꯨꯃꯥꯏꯅ ꯇꯧꯍꯩꯗꯕ ꯊꯕꯛ ꯃꯌꯥꯝꯁꯤ ꯇꯧꯔꯛꯑꯅꯦꯕ ꯁꯤꯒꯤ ꯇꯧꯍꯩꯗꯕ ꯊꯕꯛꯁꯤꯒꯤ ꯔꯤꯖꯜ ꯑꯣꯏꯅ ꯑꯩ ꯄꯩꯁꯥꯗꯣ ꯂꯣꯏ ꯃꯥꯡꯈ꯭ꯔꯅꯦꯕ ꯄꯩꯁꯥꯁꯦ ꯃꯥꯡꯈꯤꯕꯗꯒꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯥꯟꯁꯤꯗ ꯇ꯭ꯔꯦꯗꯤꯡꯁꯤ ꯈꯤꯕ ꯑꯃ ꯌꯥꯎꯔꯛꯑꯕ ꯑꯗꯒꯤ ꯇ꯭ꯔꯦꯗꯤꯡ ꯈꯤꯔꯛꯑꯅꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯂꯣꯏꯅ ꯈꯤꯔꯛꯑꯅꯤ ꯄꯪꯀꯤꯗ ꯈꯤꯔꯅꯦꯕ ꯁꯤꯗꯒꯤ ꯑꯀꯤꯕ ꯍꯥꯏꯕꯁꯤꯅ ꯑꯃꯨꯛ ꯅꯁꯥꯗꯣ ꯑꯃꯨꯛ ꯊꯨꯝꯍꯠꯈ꯭ꯔꯅꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯥꯟꯗ ꯃꯥꯔꯀꯦꯠꯁꯤꯗ ꯅꯪꯅ ꯅꯧꯅ ꯄꯩꯁꯥ ꯑꯃꯨꯛ ꯍꯥꯞꯄ ꯃꯇꯝꯗꯅꯦ ꯇ꯭ꯔꯦꯗ ꯇꯧꯕꯗ ꯈꯨꯠ ꯑꯃꯨꯛ ꯊꯥꯡ ꯉꯝꯗ꯭ꯔꯕ ꯇ꯭ꯔꯦꯗ ꯇꯧꯕ ꯃꯇꯝꯗ ꯃꯥꯡꯗꯣꯏꯗ ꯅꯤꯡ ꯂꯩꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯈꯨꯠꯊꯤꯕꯗꯣ ꯊꯦꯡꯅꯈꯤꯕꯗꯣ ꯍꯥꯟꯅ ꯒ꯭ꯔꯤꯗꯤ ꯑꯣꯏꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯧꯍꯩꯗꯕ ꯃꯌꯥꯝ ꯇꯧꯈꯤꯕꯗꯣ
ꯑꯗꯨꯒꯤ ꯇꯧꯍꯩꯗꯕꯗꯨꯒꯤ ꯔꯤꯖꯜ ꯑꯣꯏꯅ ꯄꯩꯁꯥ ꯃꯥꯡꯕꯒꯤ ꯈꯨꯊꯤꯕ ꯑꯃꯈꯛ ꯊꯦꯡꯅꯈꯤꯗꯅ ꯑꯗꯨꯒꯤ ꯈꯨꯊꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯁꯥꯗꯣ ꯑꯀꯤꯕꯅ ꯁꯨꯝꯍꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯇ꯭ꯔꯦꯠ ꯇꯧꯕ ꯃꯇꯝꯗ ꯗꯤꯁꯤꯖꯟ ꯂꯧꯕ ꯉꯝꯗꯕ ꯇ꯭ꯔꯦꯠ ꯍꯦꯛ ꯇꯧꯕꯒ ꯃꯥꯡꯗꯣꯏꯗ ꯅꯤꯡ ꯂꯩꯕ ꯁꯨꯝꯕꯒꯤ ꯑꯃꯁꯨꯡ ꯂꯥꯛꯍꯜꯂꯦꯕ ꯒ꯭ꯌꯥꯟ ꯇꯥꯅꯤꯀꯣ ꯑꯗꯣ ꯃꯊꯪꯒꯤ ꯄꯥꯠꯇꯅ ꯑꯃꯨꯛ ꯀꯔꯝ ꯍꯥꯏꯅ ꯒ꯭ꯔꯤꯠꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯣ ꯃꯊꯪꯒꯤ ꯄꯥꯠꯇ ꯌꯦꯡꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ